Hai, Ibima, Nangi, Nasani pass na houses pulp, Nupi tea, but Kang the loading lady Sibu, Karam doshi hibano. As the mustin don't let he the Lantokidore. Karinunambu Nasani pad would tame no the nut. Luhong na bagi, Sinbunum Dribasibu, Karamba mamma non he. Ain high ray, Istani pado. Kaya nungai rain obani. Adunang na tame the matam lading at that. Luhong na bigay no nupi matibabu kaya mo yam lubot pag no ba ay no oila din nahan luhong na isa kado ula dami kang deda ay nasu hai di bani panakan na hai rasune nupi kang na balay te tamahay karamba angang no kang dini hauji kanda bo nupa laytaba nupi laytaba mi bulay ribraba makong tek pa mi bapabu koy na ramatam sigamana Nupi ama paupukoy na bangam di isa ni pasa undhok na supang kidrida ko. Ma na karima pusala oy hairaga na ay nara kayno ikut sab imong nupi do koy thi raga loy ni may pabung. Amtang mawanda hang na jingsi. Hoy ni ay koy su kayno imong nupi na lon basa karo thang ni. Masung mama na bangi di loy na nupi ang thi na loy de. Ma kita ngay tawrisi. Mama nang na thim na luhong na bikarasilo. Ay na oy na ni ha na luhungan ni ngamani hauzik poy na sak thong na sab matam lo moy baba su kra hayo adu bu hai ba ay su hai ge ni adu nang su na sa ni pa do thim dina matam dai ngai da ne ni pi do thi na ba gi taw she na hayo pari adu kadai du bu zat khri na sa ni pa du bo ngasi gi masak ko u di ni hai na ri ngai da thok pu thore na sa ni pa di hai bungo kadai zat ki na thori nun hi na pa ga igana sanari bawari se nang su yauro laudana nangi luhong bagi matang dani kari khali nang bo khoi ma gi hori luhong bagi wari se no hengan bagane masigi wari sina tade te litrabra khangdi ei shuni yengi bani ma ado matam do khra wat li ba la ka da mi duna matam do khra wat li na ngai khoi na ngai bani ba ado matam la ga dum marai na oijarani ba ima tan re po idi hanjana ngang na basi Aina hayana imana madugi dimakta karimta waru noina kaya tanun hi nasung namana bagay na loy na matu masati lori aduga haujik phawnaw na matam watli na hayang nakok ado ibmo lawai tanga kanda nupi thige na khalibra ni nangbo awai bani napa na haide basti bungo matam lainingai dane nupi do thina bagi tawrasi ima sune kaya ni asumna ahal oira phawba sa ising thong duna leigadawri bano Hoy ba ima aisu ne yar badne yang na ne luhong na bagi tawge na khalibani isu loina uye adubu la kadami duna kharani da ngai khoi na ngai bagi bani karimta khalung sima matam mai na tambam lakjarani phare ei imana bai mem da ngai tang chalu khige thaba male khar thinga kada mali ondhok bagi ngang ni da ko hek hai ra ga magi asmai na ne wari lek thok pi si aina ni masiga tan na ne ngang na batan na tu obani ni khangde da marai bang na tamba ma hek thu rani hai baduni kadai da mu sali banu khangdi ni tawi moi baba na mu kadai da sat ke na thori banu ngai ko sat khi bi yaru ye na ko kainu jum da dum phamma kai do no swai bu da ngai tang thu ren to bani hijik ni hak dang ren to bani kadi gi hijik lang banu sat pa yaru ai ne kadi no paw yam ja ja tai ko madugi hotel phambi dugi hotel lo sa ba saliu ngani koi boina sat ki ba yaroi lawo imung da sango wari maya ma sana ga dale ai loina khangi ne nang satli bulambi to ai uroi kai na khali bro satra basuni ai paw loina tai law imung da sango law as nang jina ma undhuk na ne pakhat chaw re swai bu da nga ta imana ba khra unaru ge to buni ni nang bo kadi ki imana ba una bano hauji punang bu angang masa pakhang lo nang na koi lang na to ri to bo na sa ni pa na pang to bu do law imung da ne sango law sat ki ba ya roi ni nang bo changong hi iskari no hi mama nang si unthong non ngai ki dre swai bu to nga tang chalo halak ke to ni nang bo kari non hi ai na hai di basni sat ki ba ya roi hare ba di ne sat ki ba ya roi ye imung da ne thabak maya ma le ai gi mateng khara pango law phazana hai ringa da la mashi di hi ra na u hai bani hi sat ki ba ya roi na ai na hai de da na amu ani ngang ba da ne gyan ta na si angang natra bani law na sa ni pan lu hong ya da matum sin ngau sin na ba ga ya ga da banati ai loi khangi ai ni loi na pau tai la u ni nang bu
ihe masigi nupisidi odokpagi hanubinida kumase ina ngahaktang koiruge khutche paine singni lakho haibani ni bi manangu na lehaw handaktine imana ne luhong ta bayade ne yamna kana hairi ni ado karinu nangsu dum lei nache le na nache luhong ngai rabadi nangdine leisabi alibi olani ne nangbo matam leiringai dani luhong na bagi ta urisi haibani nangbo as ai su khangi bani ado isi do luhong ji phawbadi imana ne thaksi ka sinai da mali mase leina manaw nupi na karam na honga dori banoina khoi mane yade hana dagi su moi tawrakte ye adu tunani imana ne isi do luhong ba ngai ji phawbadi chen song na tawmu ko ina yamna kana haibu ga e khong thang dona sat pangam da duna tawbani luhong ga dori ba leira sibu amu kari gi adu yamna nang ji bano as noina ji duna di sakto yamna phajabni do mini uba ga pambani do karino sitlebada poto hanjan yulibado karigino nangna luhong braisu luhongda nachena luhong braisu luhongda noi marakchiga aidi ama thihau braisu thihauda e kya tanu yingni atopana piga su pamadana ai leina ni aduna topagadi yaroi ko ai phatte haiganu he kharani tani kaino khoise luhong khra matungda gidi aisuni atom nongalagani poyom yomna nayomda lakadori bani kharin da ngai kho ima da hayu ngai ba karen tang ngai khoina ai sune on pot ka dulang salli bani tumin na ima khangdana maruk ka mayam yaw salli bani sanali kon na do sajali bani ado moi da dana kari kino hek tawraga nangi sandel atat pasina tadi atele jatra braba ha paisa di paye mathan da puye aduga stheli ba phirol sina hongba ko balete hanjan sina aina hek kuina ban mitagi set ba phirol se hojak phabu hongri ba nangini sandel do idane nongma sauni bu numit ama thada ba soi jum he adum na ga tawnu he yeng thui bani ne nangse karamba nupi gi type noina aigi paisa da ngaw na ibanu nushibra natraga aigi sakpham da nushibra aigi thamoi da nushibra ne yenge bani ne ehe emne sili mate nangbo ado aina khanba didi nanse aibu thamoi sengna nushiba male aduna bu yari bu natru e kya ta singi banu ne hoi bungo ekhoi dine amada thamoi pitro ka dine ani sune hongi happen pi du nati khangabro ai dine nangbu sung tha he thadu oi brais bule haw nanggu minu pi phangbadi hojik kan laibak am phabani achum bani hojik kan gi mamit ngau pi nu pi ji ubada ki dum ki re adina bune sangyang taw ge na phirol je wong da ba makai mot chumot na sagai na si laga hanjan lakli bani nangina thamoi du yeng ge na yari he ado karino ngangna na dum nei ratro asa pocha na bi karim ta purok trabro kadai no puthoro o se aina ne dukan dagi nang saning ba cha poto loina leina purami je kayam yam sa ge na buk to than ba makai charo nang hairak pa puna mak to loina pulami charo si di pe chi chobia nang na sumna kya ni legi doino luhong brai su luhong de aina luhong ka ta su nang na mapham kan na le tawriba ado nang luhong roi di ai makha ta ba mu cha thana ba gi tawrese ima da khara hayu mina takpana lori do mina asum kya ni ngai gi doino atopanu pe thi khara di ai di mangjare do nang khara luhong ba as ai gi di karim ta khaluno ai di ima da hai bani luhong aroi handaki mapok si dine ima gi pa gi seba taw leirage na hai rabani khoi mana ya da na tawbani khoi mana ya da ba su kaino ina yayi isa haire thabak masam tawre karigi amuk luhong ma thau tari bano ai dia sum independent oina leba pame nangne luhong ise na yai imai pa gi ne seba tawna siga leirage ni pai su pokti tawriba yum se aina puna leirage thabu masam tawra tabu ipai mai seba tawna nungai na leiraga lore isa taye thire aduna yengu bum tan su pambi tre asi kanam sangai lete ai pokpadi thirami kanade nangne luhong na bagi tawro ise nani karim te hinungai tabba tawde inaw sidi ima da ina dum themaga loire awai baro che chobia adoi rabadi ai nahani poyong khari yomam bani awat pado hapsalurage as che chobina sumni yarakani haibadi thazarudi ado ima na nganga dine nang khara phajana themo bako ai yaning tabni ado matam na yadana tawri bane ima da nang khara hayoba ima na sawdo ai yam kiziye bai che chobi kanadi ai ne awat pa phirol sino khara hapsalurage poyom do loina sunabagi
ꯅꯪꯗꯤ ꯌꯥꯝꯅ ꯌꯥꯡꯉꯤꯅ ꯃꯋꯥꯒ ꯅꯥꯏꯅꯤꯡ ꯂꯩꯔꯝꯖꯥꯠꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯕꯗꯕꯨ ꯉꯥꯏꯔꯤꯅꯤ ꯄꯣꯌꯣꯡꯒ ꯌꯣꯝꯂꯒ ꯂꯩꯔꯝꯃꯤꯅꯦ ꯅꯥꯀꯣ ꯅꯥꯀꯣ ꯏꯕꯦꯝꯃ ꯅꯣꯡꯉꯥꯟꯕꯒ ꯆꯦꯟꯈꯤꯅꯣ ꯗꯤꯟ ꯕꯥꯔ ꯐꯕ ꯑꯃ ꯌꯦꯡꯉꯒꯅꯦ ꯆꯦꯜꯂꯕꯁꯨ ꯆꯦꯜꯂꯨ ꯑꯗꯣ ꯅꯪ ꯆꯦꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯔꯇꯤ ꯑꯃ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯆꯦꯜꯂꯨꯗꯅ ꯀꯔꯤꯅꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯣꯛꯅꯁꯨ ꯅꯪꯗꯦꯗꯀꯣ ꯅꯪꯗꯤ ꯃꯁꯥ ꯐꯟꯅ ꯄꯥꯏꯗꯒꯤ ꯉꯥꯏ ꯂꯩꯔꯝꯃꯤ ꯋꯥ ꯑꯣꯏꯔꯦ ꯅꯍꯥꯟꯗꯤ ꯑꯩꯗꯤ ꯏꯅꯥꯎꯁꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯂꯣꯏꯅ ꯄꯦꯠꯅ ꯆꯦꯟꯖꯪꯕꯤ ꯏꯅꯥꯎ ꯑꯣꯏꯔꯝꯃꯦꯅꯦ ꯌꯥꯔꯦ ꯏꯆꯦ ꯀꯩꯁꯨꯝ ꯋꯥꯔꯧꯗꯦꯗ ꯑꯁ ꯑꯩꯈꯣꯏ ꯆꯦꯆꯧꯕꯤ ꯋꯥꯁꯤꯗꯤ ꯇꯜꯂꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯗꯤ ꯆꯦꯆꯧꯕꯤ ꯑꯁꯨꯝꯅ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯤꯄꯥꯒꯁꯦ ꯑꯐꯕꯁꯦ ꯄꯥꯛ ꯄꯥꯛ ꯐꯪꯉꯣꯏꯑꯕ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯤꯄꯥꯗꯣ ꯌꯥꯝꯅ ꯐꯩꯑꯕ ꯑꯗꯣ ꯆꯦꯆꯧꯕꯤꯅ ꯐꯅꯕꯩ ꯈꯔ ꯁꯤꯜꯂꯣꯕ ꯏꯃꯥꯗꯅꯦ ꯈꯔ ꯊꯦꯝꯃꯒ ꯁꯥꯎꯗꯅꯕ ꯍꯣꯠꯅꯍꯜꯂꯨꯀꯣ ꯆꯦꯆꯧꯕꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯂꯩꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯤꯄꯥꯁꯦ ꯄꯥꯛ ꯊꯥꯖꯕꯗꯤ ꯌꯥꯗꯕꯅꯤꯍꯦ ꯅꯪꯕꯨ ꯅꯤꯄꯥꯗꯨꯒꯤ ꯃꯊꯤꯒꯤ ꯐꯥꯎꯕ ꯈꯪꯉ ꯆꯠꯀꯗꯕꯅꯤꯅꯦꯍꯦ ꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯧꯔꯤꯕꯁꯤꯡꯁꯤꯒ ꯌꯦꯡꯉꯨꯗꯅ ꯃꯇꯨ ꯃꯆꯥ ꯂꯩꯅ ꯃꯇꯨ ꯄꯨꯁꯜꯂꯛꯄ ꯀꯌꯥ ꯃꯋꯥ ꯂꯩꯅ ꯃꯌꯨꯝ ꯄꯥꯟꯕ ꯀꯌా ꯉꯥꯛꯇꯅꯤ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩꯀꯣ ꯉꯥꯏꯍꯥꯛꯀꯤ ꯑꯊꯨꯝ ꯃꯍꯥꯎ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯒ ꯃꯗꯨꯒ ꯄꯪꯊꯅ ꯆꯠꯄꯗꯤ ꯐꯠꯇꯦꯍꯦ ꯂꯩꯍꯥꯎ ꯏꯆꯦꯅ ꯍꯥꯏꯔꯤꯕꯁꯦ ꯆꯦꯛꯁꯤꯜꯂꯒꯅꯦ ꯌꯨꯝ ꯄꯥꯟꯒꯗꯕꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯥꯟꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯂꯩꯍꯥꯎ ꯑꯗꯣ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯕꯁꯟꯇ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯂꯩꯍꯥꯎ ꯅꯪꯁꯦ ꯅꯍꯥꯟ ꯃꯈꯩ ꯑꯁꯨꯃꯥꯏꯅ ꯐꯖꯩ ꯀꯥꯏ ꯈꯪꯗꯦꯍꯦ ꯑꯣꯏꯕꯅꯤ ꯃꯧ ꯑꯣꯏꯔꯒꯅ ꯑꯃꯨꯛ ꯍꯟꯅ ꯐꯖꯔꯦ ꯆꯟꯗꯣꯟ ꯆꯋꯥꯒ ꯅꯝꯃꯗꯅ ꯑꯣꯏꯕꯅꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯍꯦ ꯌꯨꯝꯒꯤ ꯃꯧꯗ ꯃꯧ ꯃꯥꯜꯂꯤꯍꯦ ꯑꯗꯨꯕꯨꯗꯤꯅ ꯑꯩꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯐꯖꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯣꯏ ꯇꯥꯃꯣꯅꯅꯦ ꯐꯖꯅ ꯎꯗꯅ ꯇꯧꯔꯤꯕꯅꯤ ꯉꯁꯤꯗꯃ ꯃꯨꯟꯅ ꯌꯦꯡꯉꯤꯕ꯭ꯔꯣ ꯂꯣꯏꯔꯦꯍꯦ ꯑꯣꯏꯕꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤꯅꯦ ꯈꯪꯗꯦ ꯃꯨꯟꯅ ꯌꯦꯡꯁꯤꯟꯗꯅ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯑꯗꯣ ꯃꯧ ꯑꯣꯏꯕꯒꯤ ꯐꯤꯖꯣꯜꯗ ꯁꯦꯠꯂꯕꯗꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯆꯟꯗꯣꯟ ꯆꯋꯥꯒ ꯅꯝꯃꯗꯅ ꯐꯅꯦꯛꯒ ꯁꯦꯠꯂꯗꯅ ꯁꯦꯠꯂꯤꯅꯤ ꯑꯗꯨꯁꯨ ꯍꯟꯗꯛꯀꯤ ꯃꯧ ꯑꯣꯏꯔ ꯃꯇꯨꯡꯗ ꯁꯦꯠꯄ ꯐꯤꯖꯣꯜꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯌꯦꯡꯕꯒꯤ ꯄꯦꯟꯕꯕꯨ ꯅꯥꯏꯗꯦ ꯐꯔꯦ ꯑꯩꯅ ꯏꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯔꯨꯈꯤꯒꯦ ꯑꯗꯣ ꯈꯔ ꯊꯦꯡꯉꯛꯄ ꯌꯥꯏ ꯅꯪ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯇꯞꯅ ꯂꯣꯏꯁꯤꯜꯂꯝꯃꯣ ꯀꯗꯥꯏꯗꯒꯤ ꯏꯃꯥꯟꯅꯕꯅꯣ ꯍꯦꯛ ꯇꯧꯔꯒꯅꯤ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯈꯪꯗꯦ ꯃꯊꯧ ꯃꯋꯥ ꯂꯩꯇꯦ ꯈꯪꯗꯦ ꯀꯔꯝꯕ ꯅꯃꯥꯟꯅꯕꯅꯣ ꯑꯗꯨꯛ ꯁꯥꯊꯤꯅ ꯆꯤꯜꯂꯤꯗꯨꯕꯣ ꯆꯠꯈꯤꯅꯣ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯅꯤ ꯅꯪꯕꯣ ꯑꯩ ꯀꯨꯏꯔꯣꯏꯍꯦ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥꯟꯅꯕꯗꯨꯒ ꯑꯂꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗ ꯂꯩ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯂꯣꯏꯁꯜꯂꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯒꯅꯤ ꯏꯃꯥꯟꯅꯕꯗꯣ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯍꯜꯂꯛꯀꯦ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗꯗꯤ ꯃꯊꯟꯇ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦꯌꯦ ꯂꯨꯍꯣꯡꯅ ꯃꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯊꯋꯥ ꯐꯥꯎꯕ ꯁꯥꯕꯤꯗꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯃꯃꯥꯟꯅꯕꯅꯣ ꯈꯪꯗꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯛ ꯇꯧꯅꯤ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯔꯨꯈꯤꯒꯦꯅ ꯃꯥꯏ ꯃꯃꯥꯟꯅꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯊꯤꯒꯠꯇꯕ ꯌꯥꯗꯦꯕꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯨꯔꯕ ꯃꯃꯥꯟꯅꯕ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯑꯗꯣ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡꯒꯤ ꯃꯤ ꯀꯅꯥꯝꯇ ꯍꯧꯒꯠꯇꯕ ꯑꯗꯨꯒ ꯂꯩꯍꯥꯎ ꯑꯗꯨꯅ ꯄꯨꯈꯝ ꯑꯃ ꯄꯥꯏꯔꯒ ꯌꯩꯗꯨꯅ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯍꯧꯒꯠꯂꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯇꯨꯝꯃꯤꯁꯤꯕꯣ ꯍꯧꯒꯠꯂꯣ ꯏꯃꯥ ꯕꯕꯥ ꯃꯣꯏ ꯇꯥꯃꯣ ꯍꯧꯒꯠꯂꯣ ꯂꯩꯀꯥꯏ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯣ ꯊꯦꯡꯕꯅ ꯂꯣꯏꯔꯦ ꯑꯩꯅꯅꯦ ꯄꯨꯈꯝ ꯌꯩꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯍꯧꯒꯠꯂꯣ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯂꯩꯍꯥꯎꯕꯗꯨꯅ ꯄꯨꯈꯝ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯩꯕꯗꯨꯒ ꯃꯃꯥ ꯑꯗꯣ ꯀꯅꯥꯅꯣ ꯄꯨꯈꯝ ꯑꯁꯤ ꯄꯥꯏꯗꯨꯅ ꯌꯩꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯀꯅꯥꯅꯣꯅꯦꯍꯦ ꯁꯨꯃꯥꯡꯁꯦ ꯄꯨꯈꯝ ꯌꯩꯔꯤꯕꯁꯤꯕꯨ ꯀꯔꯤ ꯂꯥꯛꯑꯖꯥꯠꯅꯣ ꯀꯔꯤ ꯇꯥꯜꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯕꯁꯤꯒ ꯃꯤꯀꯞ ꯈꯪꯊꯣꯛꯏꯍꯦ ꯑꯝꯇꯪ ꯊꯣꯛꯇꯨꯅꯕꯨ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦꯍꯦ ꯄꯨꯈꯝ ꯄꯥꯏꯗꯨꯅ ꯌꯩꯔꯤꯁꯤꯕꯣ ꯍꯩꯃꯥ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗ ꯂꯦꯞꯄꯒ ꯄꯨꯈꯝꯗꯨꯕꯨ ꯄꯥꯏꯔꯒ ꯇꯣꯡ ꯌꯩꯔꯤꯗꯨꯕꯨ ꯇꯥꯕ ꯌꯥꯗꯅ ꯍꯧꯒꯠꯂꯛꯂꯤꯅꯤ ꯀꯔꯤ ꯇꯧꯔꯕꯒꯤꯅꯦ ꯅꯪꯕꯨ ꯑꯗꯨꯕꯨꯔꯣ ꯏꯃꯥ ꯃꯌꯥꯝꯁꯦ ꯌꯥꯍꯧ ꯍꯦꯛꯇ ꯊꯦꯡꯅ ꯍꯧꯒꯠꯄꯗꯨꯒꯗꯤ ꯑꯩꯅꯅꯦ ꯌꯥꯍꯧꯁꯦꯈꯔ ꯉꯟꯅꯕꯒꯤ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯄꯨꯈꯝ ꯄꯥꯏꯔꯒ ꯌꯩꯗꯨꯅ ꯍꯧꯗꯣꯛꯏꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯑꯩꯈꯣই ꯃꯥꯅꯅꯦ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯧꯗꯣꯛꯏ ꯑꯩꯁꯨ ꯑꯗꯨꯒꯗꯤ ꯌꯥꯍꯧ ꯊꯦꯡꯕꯁꯤꯡꯁꯦꯈꯔ ꯉꯟꯅꯕꯒꯤ ꯍꯥꯏꯗꯅ ꯄꯨꯈꯝꯁꯦ ꯌꯩꯔꯒ ꯍꯧꯗꯣꯛꯄꯅꯤ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯐꯠꯇꯦ ꯑꯌꯦ ꯑꯅꯥꯕ ꯀꯌా ꯑꯃ ꯑꯣꯏꯌꯦ ꯍꯣꯏꯅꯦ ꯏꯃꯧ ꯅꯨꯄꯤꯅ ꯍꯥꯏꯒꯨꯝꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯌꯥꯍꯧ ꯊꯦꯡꯕꯁꯦ ꯐꯠꯇꯦ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯨꯃꯤꯠ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯍꯧꯒꯠꯂꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯈꯪꯗꯦꯅꯦ ꯑꯍꯜ ꯑꯣꯏꯔꯛꯄꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯨꯅꯦ ꯌꯥꯍꯧꯁꯦ ꯄꯪꯊꯦꯡꯗꯤ ꯊꯦꯡꯉꯤ ꯍꯌꯦꯡꯗꯒꯤꯗꯤ ꯉꯟꯅ ꯍꯧꯒꯠꯂꯒꯦ
ꯑꯋꯣꯏꯕꯅꯤꯍꯦ ꯏꯕꯦꯝꯃ ꯂꯩꯍꯥꯎ ꯑꯗꯨꯝꯅꯅꯦ ꯄꯨꯈꯝ ꯄꯥꯏꯅ ꯌꯩꯕꯗꯨꯗꯤ ꯌꯩꯅꯨꯍꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯦ ꯏꯀꯥꯏꯅꯤ ꯅꯪꯕꯨ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨꯅꯦ ꯌꯥꯍꯧꯗꯣ ꯉꯟ ꯉꯟꯅ ꯍꯧꯒꯠꯄ ꯇꯝꯃꯒꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯄꯨꯈꯝ ꯄꯥꯏꯅ ꯌꯩꯕꯗꯣ ꯑꯗꯨꯝꯇꯗꯤ ꯇꯧꯅꯨꯍꯦ ꯑꯋꯣꯏꯕꯅꯤ ꯅꯪꯅ ꯄꯨꯈꯝ ꯄꯥꯏꯅ ꯌꯩꯕꯗꯣ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯟꯒꯅꯤꯀꯣ ꯍꯌꯦꯡꯗꯒꯤ ꯌꯩꯅꯨ ꯑꯗꯣ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯇꯥꯃꯣꯅ ꯉꯟꯅ ꯍꯧꯒꯠꯀꯅꯤ ꯍꯥꯏꯔꯕꯗꯤ ꯄꯨꯈꯝ ꯄꯥꯏꯅ ꯌꯩꯕꯁꯦ ꯌꯩꯔꯔꯣꯏꯒꯦ ꯑꯗꯣ ꯌꯥꯍꯧꯗꯤ ꯉꯟꯅ ꯍꯧꯒꯠꯁꯤꯀꯣ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯄ ꯍꯥꯏꯕꯁꯦ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯐꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯅꯥꯕ ꯀꯌꯥ ꯑꯃꯅ ꯉꯝꯒꯗꯧꯔꯤꯕꯅꯤ ꯊꯕꯛ ꯁꯨꯔꯕꯁꯨ ꯁꯨꯗ꯭ꯔꯕꯁꯨ ꯉꯟꯅ ꯍꯧꯒꯠꯁꯤ ꯍꯥꯏ ꯍꯅꯨꯕꯥ ꯅꯪꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯄꯥꯈꯪ ꯁꯥꯗꯅ ꯅꯪꯅ ꯇꯥꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯇꯥꯔꯤꯕꯁꯤ ꯀꯔꯤꯅꯣ ꯃꯗꯨꯒꯤ ꯍꯣꯇꯦꯜ ꯐꯝꯕꯤ ꯑꯐꯥꯎꯕꯤꯗꯨꯒꯤ ꯍꯣꯇꯦꯜꯗ ꯑꯩꯅ ꯆꯠꯈꯤꯅꯣꯅ ꯊꯤꯡꯉꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯗꯨꯒꯇ ꯆꯠꯂꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯗꯤ ꯇꯞ ꯇꯞ ꯉꯥꯡꯉꯨꯅꯦ ꯏꯃꯧ ꯅꯨꯄꯤ ꯏꯆꯥ ꯇꯥꯈ꯭ꯔꯕꯗꯤ ꯏꯀꯥꯏꯅꯤ ꯅꯪꯕꯨ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯈꯔ ꯈꯔ ꯀꯣꯏꯅ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯍꯥꯏꯕꯗꯤ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯐꯝꯕꯤ ꯋꯥꯅꯤ ꯀꯔꯤꯅꯣ ꯅꯪꯁꯤꯅ ꯏꯊꯟꯗ ꯐꯝꯕꯁꯨ ꯅꯠꯇꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯈꯔꯒ ꯑꯗꯨꯝ ꯐꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯅꯤ ꯅꯪꯁꯤꯅ ꯍꯦꯛꯇ ꯐꯠꯇꯅ ꯈꯟꯕꯁꯤꯃꯅꯦ ꯌꯨꯝꯗ ꯂꯩꯔ ꯀꯩꯗꯧꯗꯣꯔꯤꯒꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯅೋ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗꯒꯤ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯅ ꯀꯣꯏꯕ ꯆꯠꯇꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅೋ ꯍꯅꯨꯊꯪꯗ ꯅꯪꯅ ꯑꯩꯅ ꯆꯠꯈꯤꯅꯣ ꯍꯥꯏꯕ ꯍꯣꯇꯦꯜ ꯅꯨꯄꯤꯗꯨ ꯐꯝꯕ ꯆꯠꯂꯤꯗꯨꯕꯣ ꯃꯤꯅ ꯀꯩꯅꯣ ꯀꯥꯔꯟ ꯇꯨꯔꯟ ꯋꯥ ꯌꯥꯝ ꯇꯥꯏꯀꯣ ꯑꯩꯕꯨ ꯀꯣꯛ ꯁꯥꯍꯟꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯅꯦ ꯍꯅꯨꯊꯪꯁꯤꯒ ꯅꯪꯅꯦ ꯅꯪ ꯅꯁꯝꯗꯣ ꯅꯪ ꯀꯣꯛꯆꯅꯤ ꯅꯪ ꯃꯣꯏ ꯇꯥꯃꯣ ꯉꯁꯤꯗꯤꯅꯦ ꯏꯃꯥꯒ ꯕꯕꯥꯒ ꯌꯥꯝ ꯊꯤꯅ ꯂꯥꯎꯅꯈ꯭ꯔꯦ ꯏꯃꯥꯗꯣ ꯌꯥꯝ ꯁꯥꯎꯔꯤ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅꯤꯅ ꯀꯔꯤꯅꯣ ꯊꯦꯝꯖꯤꯟꯕꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤ ꯀꯔꯤ ꯀꯥꯟꯅ ꯃꯤ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕꯗ ꯌꯥꯎꯔꯨꯅꯨꯗ ꯑꯩꯈꯣꯏ ꯃꯥꯒ ꯕꯕꯥꯒꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯈꯟꯅꯔꯕꯅꯤ ꯎꯁꯜꯂꯨꯅꯨ ꯀꯥꯟꯅꯕꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯄꯉꯥꯡ ꯉꯥꯡꯕꯤ ꯑꯩꯈꯣꯏ ꯕꯥꯅ ꯇꯥꯕ ꯀꯧꯕ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯆꯪꯉꯨꯔꯒ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯊꯦꯝꯖꯤꯟꯅꯖꯅꯤ ꯀꯥꯟꯅꯕ ꯄꯣꯠꯇꯤꯅꯤ ꯍꯧꯖꯤꯛꯀꯥꯟ ꯍꯅꯨꯇꯪꯗ ꯈꯟꯅꯔ ꯀꯩꯗꯧꯗꯣꯏꯅꯣ ꯈꯥꯏꯅꯒꯗꯕꯁꯨ ꯅꯠꯇ꯭ꯔꯗꯨꯕꯨ ꯇꯜꯂ ꯃꯔꯥꯏꯅ ꯇꯣꯛꯆꯒꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯉꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯍꯜ ꯑꯣꯏꯔꯤꯕ ꯏꯃꯥꯗꯨꯅ ꯀꯞꯇꯅ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯗꯣ ꯑꯩꯗꯤ ꯌꯦꯡꯕ ꯉꯝꯗꯦ ꯑꯗꯣ ꯀꯩꯒꯤꯅೋ ꯕꯕꯥꯅ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯔꯤꯁꯤꯕꯣ ꯈꯪꯗꯦꯗ ꯑꯗꯣ ꯇꯥꯃꯣꯅ ꯌꯦꯡꯁꯤꯟꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯧꯅꯤ ꯀꯩꯅꯣ ꯏꯃꯥ ꯕꯕꯥꯅ ꯈꯟꯅꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯊꯦꯝꯖꯤꯟꯅꯕꯒꯤ ꯍꯣꯠꯅꯒꯅꯤꯌꯦ ꯍꯣꯏꯅꯦ ꯅꯪꯅ ꯑꯗꯨꯝ ꯈꯔ ꯌꯦꯡꯁꯤꯜꯂꯣ ꯐꯔꯦ ꯑꯩ ꯁꯥꯕꯤꯗ ꯉꯥꯛꯇꯪ ꯆꯧꯒꯦ ꯊꯕꯛ ꯑꯂꯨꯕ ꯑꯃ ꯂꯩ ꯅꯪ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯂꯣꯏꯁꯤꯜꯂꯝꯃꯣ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯌꯥꯔꯕꯗꯤ ꯆꯥꯛꯇꯣ ꯅꯣꯏ ꯆꯥꯊꯣꯛ ꯂꯣꯏꯁꯤꯜꯂꯝꯃꯣ ꯑꯩꯗꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯌꯦꯕ ꯑꯂꯨꯕ ꯊꯕꯛ ꯑꯃꯅꯤ ꯑꯩ ꯉꯥꯏꯔꯝꯃꯅꯨꯀꯣ ꯑꯩꯗꯤ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯀꯅꯤꯅꯦ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯃꯃꯥꯟꯅꯕꯅꯣ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯤ ꯍꯦꯛ ꯇꯧꯔꯒ ꯏꯃꯥꯟꯅꯕ ꯎꯅꯔꯨꯒꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯀꯔꯝꯕ ꯃꯃꯥꯟꯅꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯊꯤꯒꯠꯇꯕ ꯌꯥꯗ꯭ꯔꯤ ꯃꯃꯥꯟꯅꯕꯔ ꯃꯃꯥꯟꯅꯕꯤꯔ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯒꯅꯦ ꯊꯥꯖꯅꯤꯡꯉꯥꯏꯁꯦ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯏꯃꯥꯗ ꯉꯁꯤ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯑꯗꯣ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯦꯅ ꯈꯟꯕꯤꯒꯅꯨ ꯏꯃꯥ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯣꯇꯦꯜꯗ ꯆꯠꯂꯒ ꯐꯝꯃꯤꯕꯁꯦ ꯏꯃꯥꯒꯤꯁꯨ ꯈꯔ ꯑꯔꯥꯟꯕ ꯂꯩꯌꯦ ꯑꯩꯅ ꯍꯥꯏꯗꯤ ꯐꯠꯇꯅ ꯈꯟꯒꯅꯨꯀோ ꯏꯃꯥꯅ ꯗꯨꯛꯖꯥꯝꯅꯁꯨ ꯍꯅꯨꯕ ꯅꯠꯇꯦ ꯁꯝꯒꯗꯣ ꯈꯔ ꯃꯆꯨ ꯁꯪꯗꯅ ꯀꯦꯅ ꯃꯧꯅ ꯌꯨꯝ ꯑꯁꯤꯒ ꯂꯩꯌꯣ ꯏꯃꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯕꯥꯁꯨ ꯁꯤꯒ ꯂꯩꯅꯤꯡꯒꯅꯤ ꯏꯃꯥꯅꯗꯤ ꯌꯦꯡꯉꯨ ꯍꯅꯨꯕꯤꯗꯧꯅ ꯂꯩꯔꯦ ꯕꯕꯥꯅ ꯀꯦꯅ ꯃꯧꯅ ꯄꯥꯈꯪ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯕꯕꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯍꯣꯇꯦꯜꯗ ꯍꯦꯛ ꯆꯠꯂꯤꯕꯁꯤ ꯑꯗꯣ ꯏꯃꯥꯅ ꯈꯔ ꯀꯦꯅ ꯃꯧꯅ ꯂꯩꯔꯕꯗꯤ ꯕꯕꯥꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯑꯩꯅꯅꯤ ꯏꯃꯥꯕꯨ ꯐꯖꯅ ꯀꯦꯕꯤꯒꯅꯤ ꯏꯃꯥꯅꯗꯤ ꯍꯅꯨꯕꯤꯗꯧꯅ ꯏꯆꯝ ꯆꯝꯅ ꯂꯩꯔꯦ ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯨ ꯂꯩꯍꯥꯎ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯅꯦꯍꯦ ꯍꯅꯨꯊꯪꯁꯤꯒ ꯑꯩꯕꯨ ꯀꯩꯅꯣ ꯀꯦꯅ ꯃꯧꯅ ꯂꯤꯞꯁꯇꯤꯛꯀ ꯇꯩꯅ ꯂꯩꯌꯨ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯕꯨ ꯂꯩꯀꯥꯏꯁꯤꯗ ꯎꯔ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯥꯏꯒꯗꯣꯏꯁꯤꯕꯨ ꯈꯪꯗꯦꯗ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯅ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯁꯤꯅ ꯄꯥꯝꯖꯩꯅꯦ ꯅꯣꯏꯒꯤꯅꯦ ꯃꯆꯨ ꯁꯪꯅ ꯀꯦꯕꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦꯍꯦ ꯑꯗꯣ ꯍꯅꯨꯊꯪꯁꯤꯒ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯅꯥꯜꯂꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯣꯛꯇ ꯄꯣꯛ ꯍꯧꯔꯀꯥꯟꯗ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯌꯥꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤꯅꯦ ꯀꯦꯅ ꯃꯧꯅ ꯈꯔ ꯍꯩꯁꯤꯡꯅ ꯂꯩꯒꯗꯕꯅꯤ ꯏꯃꯥ ꯏꯄꯨꯔꯣꯏꯕꯅꯦ ꯈꯨꯠꯇ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯏꯃꯥꯅ ꯈꯔ ꯀꯦꯅ ꯃꯧꯅ ꯇꯅꯧ ꯇꯧꯅꯧꯅ ꯅꯨꯡꯁꯤꯅ ꯇꯧꯔꯒꯅꯤ ꯕꯕꯥꯗ ꯏꯃꯨꯡꯗ ꯂꯩꯒꯗꯧꯔꯤꯕꯗꯣ ꯏꯃꯥꯅꯗꯤ ꯍꯅꯨꯕꯤꯗꯧꯅ ꯂꯧꯔꯦ ꯕꯕꯥꯅꯁꯨꯅ ꯄꯥꯈꯪꯗꯧꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯆꯠꯄ ꯇꯥꯕꯅꯤ ꯑꯁ ꯈꯪꯗꯦꯗ ꯂꯩꯍꯥꯎ ꯏꯕꯦꯝꯃ
ꯅꯪꯅ ꯉꯥꯡꯉꯤꯕꯁꯤ ꯏꯃꯥꯗꯤ ꯚꯥꯞ ꯃꯦꯟꯒ ꯇꯥꯗꯦꯗ ꯀꯩꯅꯣꯅꯦꯍꯦ ꯏꯄꯨꯔꯣꯏꯕ ꯌꯨꯝꯗ ꯂꯩꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯀꯦꯌꯨ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯈꯪꯗꯦ ꯏꯃꯥꯗꯤꯅꯦ ꯚꯥꯞ ꯃꯦꯟꯒ ꯑꯝꯇ ꯍꯦꯛ ꯇꯥꯗꯦ ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯁꯤꯟꯒꯅꯤ ꯏꯃꯥ ꯌꯦꯡꯇꯃ ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦ ꯏꯃꯥ ꯀꯩꯅꯣꯅꯦꯍꯦ ꯂꯩꯍꯥꯎ ꯏꯕꯦꯝꯃ ꯁꯤꯕꯨ ꯑꯩꯔꯅꯦꯍꯦ ꯑꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯍꯦ ꯀꯩꯅꯣ ꯑꯩꯕꯨ ꯃꯥꯏꯕꯦꯝꯃ ꯁꯛꯁꯤꯕꯨ ꯑꯩꯒ ꯃꯥꯟꯗꯦꯅꯦꯍꯦ ꯐꯤꯖꯣꯜꯁꯤꯅꯦ ꯁꯝꯒ ꯃꯨꯔꯀꯥꯟꯗꯗꯤ ꯁꯛꯀꯁꯦ ꯑꯉꯥꯡꯗꯧꯅ ꯇꯧꯏ ꯅꯍꯥꯟꯃꯛꯀꯗꯤ ꯀꯩꯅꯣ ꯍꯅꯨꯕꯤꯗꯧꯅ ꯃꯥꯟꯕꯅꯤ ꯃꯤꯡꯁꯤꯒꯔ ꯌꯦꯡꯅꯤꯡꯗꯕꯅꯤꯅꯦꯍꯦ ꯑꯗꯨꯅꯤ ꯏꯃꯥ ꯍꯧꯖꯤꯛ ꯌꯦꯡꯉꯨ ꯁꯝꯗꯣ ꯃꯆꯨ ꯀꯥꯟꯗ ꯐꯤꯖꯣꯜ ꯍꯨꯟꯗꯣꯛꯑꯀꯥꯟꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯤꯃꯥ ꯑꯗꯨꯅꯤ ꯌꯨꯝꯗꯅꯤ ꯕꯕꯥ ꯏꯃꯥꯁꯨ ꯈꯔ ꯅꯥꯟꯕ ꯇꯥꯕꯅꯤ ꯕꯕꯥꯒ ꯃꯥꯟꯅꯅ ꯆꯠꯄ ꯉꯝꯅꯕꯒꯤ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯌꯦꯡꯁꯤ ꯍꯧꯖꯤꯛ ꯏꯃꯥ ꯐꯤꯖꯣꯜꯁꯦ ꯍꯣꯡꯉ ꯃꯇꯨꯡꯗ ꯕꯕꯥꯅ ꯀꯔꯝꯕ ꯃꯑꯣꯡ ꯇꯧꯔꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯃꯥꯀꯣ ꯑꯣꯟꯊꯣꯡ ꯇꯥꯅꯤꯡꯉꯩꯗꯀꯣ ꯈꯔ ꯀꯣꯏꯖꯕꯗꯨꯁꯨ ꯍꯅꯨꯕꯤꯁꯤꯅ ꯄꯥꯅꯗꯅ ꯀꯣꯏꯕ ꯐꯪꯗ꯭ꯔꯤ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯊꯣꯔꯛꯏꯁꯤꯕꯨ ꯀꯅꯥꯅꯣ ꯅꯪ ꯐꯖꯈ꯭ꯔꯦꯗꯀꯣ ꯀꯅꯥꯅꯣꯅꯦ ꯍꯩꯃ ꯃꯃꯥꯅꯤꯅꯦ ꯍꯩ ꯃꯃꯥ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯅꯪꯕꯨ ꯀꯩꯅꯣ ꯅꯁꯪꯕꯗꯣ ꯃꯆꯨ ꯁꯪꯅ ꯐꯤꯖꯣꯜꯒꯗꯣ ꯐꯖꯕ ꯁꯦꯠꯇꯅ ꯀꯗꯥꯏꯗ ꯆꯠꯀꯦꯅ ꯊꯣꯔꯛꯏꯅꯣ ꯅꯪꯕꯨ ꯆꯪꯉꯨ ꯏꯃꯨꯡꯗ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯩꯃ ꯏꯕꯦꯝꯃ ꯂꯩꯍꯥꯎꯒꯤ ꯍꯤꯗꯥꯛꯁꯦ ꯀꯥꯟꯅꯔꯤꯅꯦꯍꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡꯃ ꯐꯥꯎꯕ ꯑꯁꯨꯝꯅ ꯍꯪꯗꯕ ꯑꯩꯉꯣꯟꯗ ꯀꯗꯥꯏ ꯆꯠꯂꯤꯅꯣ ꯀꯥꯏꯅ ꯄꯥꯅꯔꯤꯁꯤꯕꯨ ꯏꯕꯦꯝꯃ ꯂꯩꯍꯥꯎꯒꯤ ꯍꯤꯗꯥꯛꯁꯦ ꯈꯔꯗꯤ ꯀꯥꯟꯅꯕ ꯍꯧꯔ ꯃꯥꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯃꯣꯏꯕ ꯑꯩ ꯁ꯭ꯋꯥꯏꯕꯨꯗ ꯉꯥꯏꯍꯥꯛꯇꯪ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯈꯔ ꯀꯣꯏꯔꯨꯒꯦꯅ ꯇꯧꯕꯅꯤ ꯌꯨꯝꯗ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕꯁꯦ ꯇꯧꯐꯝ ꯑꯃ ꯈꯪꯗꯦ ꯏꯃꯧ ꯅꯨꯄꯤ ꯂꯥꯛꯑꯕꯅꯤꯅ ꯊꯕꯛꯁꯨ ꯀꯩꯝꯇ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯗꯤꯅꯦ ꯉꯥꯏꯍꯥꯛꯇꯪ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯀꯣꯏꯊꯣꯛꯎꯒꯦꯅ ꯇꯧꯕꯅꯤ ꯁꯝꯒ ꯈꯔ ꯃꯆꯨ ꯁꯪꯗꯅ ꯐꯤꯖꯣꯜꯒ ꯐꯖꯕꯁꯦ ꯏꯃꯥꯟꯅꯕꯤꯒꯤ ꯌꯨꯝꯗ ꯎꯍꯜꯂꯨꯒꯦꯅ ꯇꯧꯕꯅꯤ ꯑꯅꯧꯕ ꯐꯤꯗꯨꯛꯅꯤ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯣꯏꯅ ꯏꯜꯂꯤꯕꯁꯤ ꯍꯅꯨ ꯊꯪꯁꯤꯒ ꯅꯪꯅ ꯃꯆꯨꯒ ꯁꯪꯉꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯏꯃꯨꯡꯗ ꯆꯪꯉꯨ ꯀꯔꯤꯒꯤ ꯅꯃꯥꯟꯅꯕꯤ ꯏꯃꯨꯡꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤ ꯃꯃꯤꯠ ꯉꯥꯎꯕꯁꯤ ꯅꯪ ꯆꯠꯂꯨ ꯃꯅꯨꯡꯗ ꯑꯗꯨꯃꯛꯇꯅꯦ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯂꯣꯜꯂꯣ ꯅꯃꯧ ꯅꯨꯄꯤꯅ ꯂꯣꯟꯕ ꯆꯥꯗꯣ ꯊꯛꯃꯜꯂꯦ ꯅꯪꯅ ꯂꯣꯟꯕ ꯆꯥꯗꯣ ꯊꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯆꯥ ꯑꯍꯥꯎꯕ ꯑꯝꯇꯪ ꯂꯣꯜꯂꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯀꯨꯏꯔꯦ ꯏꯇꯩ ꯏꯅꯥꯎ ꯈꯟꯅꯕꯗ ꯑꯣꯏ ꯂꯩꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯝꯇ ꯁꯥꯟꯅꯗꯦ ꯆꯥꯗꯣ ꯍꯥꯎꯅ ꯂꯣꯜꯂꯒ ꯄꯣꯔꯣ ꯑꯗꯨꯒꯅꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯃꯌꯥꯝꯗꯣ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯂꯦꯟꯁꯤ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯐꯝꯃꯝꯃꯤꯕꯅꯤ ꯆꯠꯂꯣ ꯂꯩꯀꯥꯏꯗꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯆꯥꯗꯣ ꯍꯥꯎꯅ ꯂꯣꯜꯂ ꯄꯣꯔꯣ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯁꯨꯝꯅ ꯂꯩꯍꯥꯎꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯆꯥ ꯂꯣꯜꯂꯒ ꯄꯣꯔꯣ ꯍꯥꯏꯕꯗꯨꯒ ꯆꯥ ꯑꯗꯣ ꯂꯣꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯩꯈꯣꯏ ꯃꯃꯥꯁꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯪꯗꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯀꯦꯔꯒꯗꯤ ꯑꯗꯨꯝ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯐꯖꯔꯕꯅꯤꯅ ꯃꯤꯠꯁꯦ ꯑꯃꯨꯛ ꯂꯩꯀꯥꯏ ꯀꯣꯔꯨꯅ ꯀꯥꯟꯅꯗꯦꯅꯦ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯃꯇꯝꯁꯦ ꯂꯦꯜꯂꯒꯦ ꯍꯥꯏꯗꯨꯅꯤ ꯍꯥꯏꯒꯨꯝꯗꯅ ꯀꯩꯅꯣ ꯃꯁꯛꯄꯨ ꯈꯪꯉꯨꯗ꯭ꯔꯤ ꯙꯨꯛꯅꯕꯨ ꯐꯖꯈ꯭ꯔꯦꯗꯀꯣ ꯀꯥꯟꯅꯗꯦꯗ ꯍꯅꯨꯔꯦꯗ ꯌꯨꯝꯒꯤ ꯃꯥꯏꯒꯤ ꯑꯣꯟꯁꯤꯟꯕꯅ ꯐꯩ ꯀꯔꯤ ꯀꯥꯟꯅꯗꯕ ꯃꯤꯡꯆꯠ ꯊꯤꯕ ꯊꯕꯛꯁꯦ ꯇꯧꯗꯕꯅ ꯐꯩꯅꯤ ꯍꯅꯨꯔꯦꯅꯦꯍꯦ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯑꯗꯨꯅ ꯃꯅꯦꯝꯕꯣꯛ ꯑꯗꯨ ꯇꯔꯨ ꯇꯅꯥꯟꯅ ꯀꯦꯕꯤꯔꯕꯒꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯆꯥ ꯊꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯂꯩꯍꯥꯎ ꯑꯗꯨ ꯃꯅꯦꯝ ꯃꯀꯨ ꯑꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯂꯩꯍꯥꯎ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯃꯀꯨꯕꯣꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯐꯣꯟ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯣ ꯇꯥꯔꯝꯗꯦ ꯍꯥꯏꯔꯤꯕ ꯐꯣꯟ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯨꯒ ꯎꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯣ ꯇꯥꯗꯅ ꯕꯁꯟꯇ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯥꯎ ꯑꯗꯨ ꯕꯁꯟꯇꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯄꯣꯛꯂꯝꯃꯤ ꯂꯩꯍꯥꯎ ꯑꯗꯨꯗ ꯊꯧꯑꯣꯏꯗꯕꯒꯤ mawong ama upaduga lehawado magi mapuroibana toina toina wari sanariba amati ngaihak letana unaribado kanano haibado thigatpa hawraklami kayara tungaminu yenguni kanano sibo mayabati kaina step ka tawradana mai pema paisa ga thadok thajin ga tawradana kanano ni sibo asukoi basidi aina karita yengsalude asuma tawramgani aina kanano sibo mayabati kaina ngaihak letana sinpham ga thadok thajin ga tawradana phone da ga ngaihak letana wari ga sanaradana khangani ba ngasi dinang
ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕ ꯕꯁꯟꯇ ꯑꯗꯨꯁꯨ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯑꯗꯨ ꯎꯅꯔꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯂꯩꯍꯥꯎ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯣꯕꯥꯏꯜ ꯑꯁꯦ ꯁꯤꯒ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯍꯥꯎ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯀꯅꯥꯅꯣ ꯌꯥꯝꯅ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯪꯖꯟꯅꯗꯕ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯍꯪꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯥꯎ ꯑꯗꯨꯅ ꯍꯥꯏꯔꯤꯕꯤ ꯃꯌꯥꯕꯇꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯂꯤꯕ ꯎꯅꯔꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯅꯕꯒꯤꯗꯃꯛꯇ ꯕꯁꯟꯇꯒꯤ ꯀꯩꯅꯣ ꯃꯌꯥꯕꯇꯤ ꯉꯔꯥꯡ ꯅꯍꯥꯟꯇ ꯅꯪꯅ ꯁꯦꯟꯐꯝ ꯂꯧꯈꯤꯕꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯑꯁ ꯅꯪꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯨꯝꯅ ꯄꯩꯁꯥ ꯍꯥꯏꯅ ꯑꯩꯁꯨꯅꯦ ꯌꯨꯝꯒꯤ ꯅꯨꯄꯤ ꯈꯪꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯋꯥꯕꯅꯤꯍꯦ ꯇꯧꯔꯤꯁꯦ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯤꯒꯦ ꯅꯪꯅ ꯂꯥꯛꯇ ꯌꯥꯗꯦ ꯀꯧꯏꯗꯨꯕꯣ ꯑꯗꯨꯕꯨꯔꯣ ꯑꯁ ꯑꯉꯥꯡꯗꯣ ꯃꯁా ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩꯁꯨꯅꯦ ꯍꯥꯏꯅꯤꯡꯗꯕꯅꯤ ꯑꯗꯣ ꯎꯄꯥꯏ ꯑꯃ ꯂꯩꯇꯗꯨꯅ ꯇꯧꯕꯅꯤ ꯑꯉꯥꯡꯗꯣ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯗꯕꯅꯤ ꯑꯗꯨꯒꯤꯅꯦ ꯁꯦꯟꯐꯝ ꯈꯔ ꯃꯊꯧ ꯇꯥꯕꯅꯤ ꯑꯗꯣ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯕꯕꯨꯗꯤ ꯌꯥꯏ ꯑꯗꯨꯒ ꯇꯥꯃꯣ ꯂꯩꯕꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤꯗ ꯀꯔꯤꯒꯤ ꯑꯇꯣꯞꯄꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯉꯝꯅꯕꯒꯤ ꯄꯨꯊꯣꯛꯀꯅꯤ ꯃꯤ ꯑꯇꯣꯞꯄꯗꯒ ꯍꯥꯏꯔꯨꯅꯨꯀோ ꯑꯩ ꯂꯩꯅ ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯩꯅ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯅꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯪ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯅꯤ ꯑꯗꯨꯅꯤ ꯇꯥꯃꯣ ꯕꯁꯟꯇ ꯂꯩꯅ ꯀꯩꯒꯤ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯕ ꯀꯌꯥ ꯊꯥꯗꯣꯛꯇꯅ ꯇꯥꯃꯣꯗ ꯍꯥꯏꯔꯤꯕꯅꯤ ꯑꯗꯣ ꯁꯦꯟꯐꯝꯗꯣ ꯄꯤꯗꯕꯗꯤ ꯌꯥꯗꯦꯀꯣ ꯑꯉꯥꯡꯗꯣ ꯂꯥꯏꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯒꯗꯧꯔꯤꯕꯅꯤ ꯄꯩꯁꯥꯗꯣ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯕ ꯅꯨꯄꯥꯅꯣ ꯌꯦꯡꯉꯨꯅꯤ ꯑꯩꯉꯣꯟꯗꯅ ꯃꯃꯥꯟꯅꯕ ꯎꯅꯕ ꯆꯠꯂꯤꯅꯤ ꯀꯥꯏꯅ ꯈꯪꯒꯅꯤ ꯃꯌꯥꯕꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯜꯂꯤ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯈꯪꯒꯅꯤ ꯂꯩꯔꯝꯃꯨ ꯉꯥꯛꯈꯣ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯕꯁꯟꯇ ꯑꯃꯗꯤ ꯃꯌꯥꯕꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯍꯥꯎ ꯑꯗꯣ ꯄ꯭ꯔꯞ ꯁꯥꯎꯗꯨꯅ ꯃꯈꯨꯠꯇ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯕꯁꯟꯇ ꯑꯃꯗꯤ ꯃꯌꯥꯕꯇꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯂꯛꯂꯝꯃꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯂꯩꯔꯝꯃꯣꯕ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯪ ꯉꯁꯤꯗꯤ ꯈꯪꯒꯅꯤ ꯅꯪ ꯉꯁꯤ ꯍꯦ ꯀꯥꯏ ꯈꯪꯗꯕ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯏꯃꯥꯟꯅꯕ ꯎꯅꯔꯤꯃꯤ ꯀꯥꯏꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯕꯨ ꯑꯁꯤꯔꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯦꯟꯐꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯤꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯣ ꯃꯌꯥꯕꯇꯤ ꯍꯥꯏꯔꯤꯕꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯉꯥꯈꯣꯍꯦ ꯂꯩꯍꯥꯎ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦ ꯅꯨꯄꯤꯁꯦ ꯑꯇꯣꯞꯄ ꯅꯠꯇꯦ ꯑꯩꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤꯅꯤ ꯁꯦꯟꯐꯝ ꯈꯔ ꯃꯊꯧ ꯇꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯄꯨꯔꯣꯏꯕꯗꯣ ꯌꯨ ꯌꯥꯝꯅ ꯊꯛꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯨꯁꯦꯅ ꯃꯉꯣꯟꯗ ꯇꯧꯕꯤꯑꯕ ꯑꯗꯨꯒ ꯃꯥ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯩꯉꯣꯟꯗ ꯁꯦꯟꯐꯝ ꯈꯔ ꯄꯤꯗꯕ ꯌꯥꯗꯦ ꯑꯉꯥꯡ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯄ꯭ꯔꯞ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯧ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯕ ꯀꯩꯒꯤ ꯑꯗꯨꯃ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯆꯨꯝꯕꯅꯤ ꯏꯆꯦ ꯇꯥꯗ ꯕꯁꯟꯇꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤꯅꯦ ꯁꯦꯟꯐꯝ ꯈꯔ ꯃꯊꯧ ꯇꯥꯏ ꯑꯗꯨꯒꯤꯗꯃꯛꯇ ꯇꯥꯗꯁꯤꯒ ꯑꯩꯅ ꯑꯗꯨꯝ ꯄꯩꯁా ꯈꯔ ꯃꯇꯦꯡ ꯅꯤꯕꯅꯤ ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯇꯥꯗ ꯕꯁꯟꯇ ꯅꯠꯇꯅ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯈꯔ ꯅꯤꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯕꯇꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥ ꯑꯗꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯐꯝ ꯈꯔ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎꯒꯤ ꯃꯃꯥꯡꯗ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯉꯥꯡꯁꯤꯟꯗꯅꯁꯤ ꯃꯤ ꯀꯞꯈ꯭ꯔꯦꯕ ꯊꯣꯛꯄꯅꯤ ꯂꯩꯍꯥꯎ ꯅꯪꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯋꯥꯗꯣ ꯐꯖꯅ ꯈꯪꯉ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯅꯈꯨꯠꯇꯒ ꯁꯨꯝꯖꯤꯠꯀ ꯄꯥꯏꯗꯅ ꯊꯝꯃꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯃꯤ ꯀꯞꯈ꯭ꯔꯦꯕꯁꯦ ꯍꯩꯃꯥ ꯑꯩꯗꯤ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯅ ꯀꯔꯤꯅꯣ ꯖꯥꯠ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯔꯦ ꯇꯥꯃꯣ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯈꯣꯏ ꯑꯅꯤ ꯑꯗꯨꯝꯅ ꯑꯋꯥꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯎꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯗꯤꯅꯦ ꯀꯔꯤꯅꯣ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯨꯔꯦ ꯅꯪ ꯀꯞꯀꯅꯨ ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯁꯥꯎꯅꯨ ꯍꯥꯏꯕꯅꯤ ꯅꯪꯕꯨ ꯑꯗꯨꯅꯦꯕ ꯅꯪꯁꯤꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯍꯦꯛꯇ ꯍꯥꯟꯅ ꯁꯥꯎꯕꯁꯤꯅ ꯈꯪꯉ ꯋꯥꯗꯣ ꯀꯣꯟꯅ ꯉꯥꯡꯉꯨ ꯍꯥꯏꯕꯅꯤꯁꯦ ꯃꯤꯁꯦ ꯀꯞꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯦꯟꯐꯝꯗꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯤꯔꯒꯦꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯍꯥꯎ ꯑꯃꯗꯤ ꯕꯁꯟꯇ ꯑꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯀꯥꯟ ꯅꯤꯄꯥꯁꯤꯡꯁꯦ ꯀꯌꯥ ꯁꯥꯊꯤꯅ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯑꯃ ꯂꯩꯅ ꯑꯩꯈꯣꯏꯒꯨꯝꯕꯤꯗꯝꯁꯨ ꯀꯣꯏ ꯇꯥꯟꯅꯔꯅ ꯑꯗꯨꯒ ꯀꯩꯁꯨꯝꯇ ꯇꯧꯖꯗꯕꯒꯁꯨ ꯁꯥꯔꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯉꯝꯃꯤꯗꯀꯣ ꯅꯈꯣꯏꯒꯨꯝꯕ ꯑꯄꯪꯕ ꯀꯌꯥꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯁꯤꯜꯂꯕꯁꯨ ꯊꯥꯖꯅꯒꯁꯨ ꯇꯧꯔꯗꯅ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯅꯪꯒꯨꯝꯕ ꯅꯤꯄꯥ ꯑꯍꯨꯝ ꯃꯔꯤꯇꯪꯒ ꯐꯪꯉꯕꯗꯤ ꯑꯩꯗꯤ ꯗꯣꯂꯥꯟ ꯃꯊꯣꯟ ꯂꯣꯡꯍꯧ ꯀꯨꯏꯍꯧꯔꯣꯏꯍꯦ
ꯀꯥꯔꯒ ꯇꯣꯡꯒꯗꯕ ꯀꯨꯏꯍꯧꯔꯣꯏ ꯍꯥꯏꯕꯅꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ ꯃꯥꯒꯤ ꯅꯨꯄꯤꯃꯨꯛ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕꯅꯦꯕ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ ꯁꯛꯇꯤ ꯏꯃꯥꯅꯦ ꯃꯥꯟꯗꯉꯩ ꯄꯦꯠꯅ ꯍꯦꯛ ꯆꯦꯟꯖꯪꯕꯤ ꯍꯥꯏꯕꯗꯣ ꯍꯦꯛ ꯇꯥꯏꯗꯀꯣ ꯃꯁꯤ ꯅꯤꯄꯥꯁꯦ